Warashin puraktabadagi yaringdaba khongjang sangsinkhre ngasi Salin Digital na senduna New Delhi gi Lodi Road ta leiba Godavari Auditorium mamangda Manipur da haukiba chahigi May 3 dagi thorakliba communal conflict asi hauzik fawba Warashin puraktabagi yaringdaba uttuna wakat khongjang changsinkhre wakat khongjang changsiliba singi khutta Honorable Prime Minister Please visit Manipur. Long live Manipur. Long live India. We want peace and harmony. Live and let live peacefully. Stop violence in Manipur. Save Manipur haini iba waro kaya pajnak wakat khongjang sangsinki. Wakat khongjang gamari lenina Salin Digital gi chairman Dr. 𝗪𝗔𝗥𝗢𝗜𝗦𝗛 na haikibada ngasi fawbada communal conflict asi athubada warashin purakpada tengbang binaba tongan ba political party kayagi MP sing haktengnana unaduna amadi telephone gi khutangda wari sanaduna memorandum kaya pisinba leikhre hauzik fawbada warashin purakpa ngamdana leiribasi state amadi central government ta thamoi songna nuaite haibana chingba wafam sing su phongdoki Manipurda hauzik thokliba sigumlaba yamna thamoi sokpa aduga thokliba sigumlaba community conflict si last year dagi 2023 gi tang 3 dagi tholakpadura ngasi phawda 60,000 people si homeless oidana hauji uji makchu akhagi government ki relief camp sing da leiba siki talak sida hauji phawda state government amadi central government na karigumba asigi chapchaba conclusion oiba akhagi solution oiba aba mata hauji phawbu puthokta leiba se asuki matik manipur praja sing ai koidadi asuki matik akoida kari haina pawdam gadabno haibdo akoi haiba ngamde akoi as a praja amoina akoida asuki matik nungaitaba adu feel tawe aduna masi atuba matamda state government amadi central government masi lowriba initiative sidagi ahen bi initiative lowraga kari karamba ground masi lotion ba yagadagi haiba potu pame Warashin puraktabadagi yaringdaba khongjang sangsinkhre ngasi Salin Digital na senduna New Delhi gi Lodi Road ta leiba Godavari Auditorium mamangda Manipur da haukiba chahigi May 3 dagi thorakliba communal conflict asi hauzik fawba Warashin puraktabagi yaringdaba uttuna wakat khongjang changsinkhre wakat khongjang changsiliba singi khutta Honorable Prime Minister Please visit Manipur. Long live Manipur. Long live India. We want peace and harmony. Live and let live peacefully. Stop violence in Manipur. Save Manipur haini iba waro kaya pajnak wakat khongjang sangsinki. Wakat khongjang gamari lenina Salin Digital gi chairman Dr. 𝗪𝗔𝗥𝗢𝗜𝗦𝗛 na haikibada ngasi fawbada communal conflict asi athubada warashin purakpada tengbang binaba tongan ba political party kayagi MP sing haktengnana unaduna amadi telephone gi khutangda wari sanaduna memorandum kaya pisinba leikhre hauzik fawbada warashin purakpa ngamdana leiribasi state amadi central government ta thamoi songna nuaite haibana chingba wafam sing su phongdoki Manipurda hauzik thokliba sigumlaba yamna thamoi sokpa aduga thokliba sigumlaba community conflict si last year dagi 2023 gi tang 3 dagi tholakpadura ngasi phawda 60,000 people si homeless oidana hauji uji makchu akhagi government ki relief camp sing da leiba siki talak sida hauji phawda state government amadi central government na karigumba asigi chapchaba conclusion oiba akhagi solution oiba aba mata hauji phawbu puthokta leiba se asuki matik manipur praja sing ai koidadi asuki matik akoida kari haina pawdam gadabno haibdo akoi haiba ngamde akoi as a praja amoina akoida asuki matik nungaitaba adu feel tawe aduna masi atuba matamda state government amadi central government masi lowriba initiative sidagi ahen bi initiative lowraga kari karamba ground masi lotion ba yagadagi haiba potu pame